India की सैन्यता मैते में खापना बतबक लौकत पहुरे है इंडिया लाइंग के मिनिस्टर ऑफ स्टेट फॉर फाइनेंस पंकज चौधरी ना एमपी ले संबसना जौबदा ई बजे थादुना खंगलखरे Security force ta ki akhang pinanaba thorang toram balona thingkhrabala holo pripak pro ge active kadara ma yamlaba bom gi macha kaya galoinena Imphal East District Police na fagat grey Amasung India da hogiba pungkun mari da COVID ki positive cases sing taragi mathak tangala ki miyoi lising mapan gi mathak faglakuna fagalakpag changcha da mari pitara nipan 10 minute ahum dalaidi Mayam bukrum jare dom neng birbis impact news ni ay gauri haubam na hauzik pungja si faubagi maruoiba pausing miyam da pizari Matam kharagi manung da laibag asida chatnariba senya singda maitay mayak hapakpa yabagi thazaba chauna laide India ki senyekta maitay mayak hapnaba thabak laukat pahore hai na India lainga ke Minister of State for Finance Pankaj Chaudhary na MP lay sambasana jawbada aiba je thaduna khanghalakre MP lay sambasana jawbada tharakiba cherol adugi matung ina India ki senyekta maitay mayak hapchinbagi matang da RBI na expert sing yawba design committee ama semle haina khanghalakhe Cherol aduna makha taraduna high assembly ba committee aduna noba bank note service sing sembada maitai mayak hapchinaba pautak pigani amadi lai sembasana jawbana hiram masga mari lainana thamlakliba aiba cherol sing amadi mari lainaba che changkaya committee asina puthoktuna khanaraga thabak ase hena khumang chawsina bhonagani haidi Ningshinga yabadi haukiba February taragani thoi da Rajya Sabha gi MP lai sambasana jawba laibaga sigi sanyekta maitai mayak hapnabagi wafam asi parliament ta pukhatkibani Security force ta aki akhang pinanaba thorang tawramba lona thingkhrabal holob pripak pro ge active kadarama yamlaba bomgi macha kaya galoina na Imphal East District Police na fagat krai farbam yoi adu lamlai police station gi manung chanban nongpok sanjanbam kholendagi nongthongbam abung Elias nongdamba chahi kun apokpa Nandakumar maitai ni Imphal East District Police ke additional SPM Roni gi mediang makada commando OC Henry amadi taraga manga subasam rifles ke pun bakangbu amana ngarang nungthel pung Ahumga minute ni furom taba matamda Manipur ki koirengai fawbugi manungda mobile fix ken and checking tawbada miyoi asi fagan pangam kibani farba abung na haidorok padagi ngarang namidang wairam pung mga khara hen bada mahakna nongpok sanjanbam gi thumbi chingda lot sinduna thamlamba ai digi potlam sing adu su fagan pangam kibani Farbam yoi adudagi UB set tauram laba IED set ani RC receiver ani number 33 gi electric detonator ani Panasonic ki 9 volt battery ani remote control device ama mobile phone ama amadi wallet ama sufagat pangam khraidi hiramasiga mari laina na Imphal East District Police ki SP office ta paumi singa unaba amada SPN herojit na abung fagat pangamba si police ki achauba mai pakpa amani Abung bom gi training loidaba mishakamani mahak makhatana wahang pahong chathanaba chahi asigi October thada more da changduna bom gi potlam sing asi puthok lakhibani haike Abung ngarang Manipur da laiba IGAR saudama di adugi akoi bada bom plan taunaba yengba laklambani haibesu khangbangam le haidi farba abung makhatana wahang pahong chathanaba hingang police station da sinaragani Nakalamarom da Imphal East District ki manungda chingnaba potlam sing leiba natraga chingnaba miyoi sing leiraga di district control gi phone number 038524526669 SP Imphal is 9436933840 amadi additional SP operation 8131915684 da pau PBO Lamdam asida thokaningda thokdok thoktringai kanna bahotnaminase Miyam marakta bom pokhai handuna miyam da sokapan pidrungai thingnaba amata oina hotnasi police na paikhatliba thabak thauram singda miyam na saugat piyu haike Masi recently more salaga training company aduga Mr. Angu haiba pripak pro gi nupas na mamonda bazana assemble torbai tai complete ID set anisi cancel torba pure duga moi gi target si marwena security agency ai tai Army da attack tawgi motive ni madu hero nanam ngarang maksi IGR leiba Manipur gi haiba jaga sida ma reki taw lakbani habse ma masana ekoi da disclose taw karigumba anti social activities tawnana ba karigumba singnani gai oiba dugumba pot thenaraba natraga mi uragadi ekoi da paw bibiu matam sana ekoi da paw bibi duna phone ninga ba thok thok tana ba khana da public nasu Police ta mateng pangbi oine appeal tawjeri
Kamjong District ke Chatrikta fangliba siwathai haina khangnaba mafam ataida fangdaba top magul leizaba umorok asi atuba matamda GI Tech launaba hotnari haina momagi project director ke Devdattana fangdokhrei My Treasure haiba thimda Kamjong District ke Chatrik Kholenda pangthokpa Marisuba siwathai fanit kam one day awareness program da wafam asi haikibani Sivathai Festival Organization Committee na sinduna pangthokhiba thauram aduda Devdattana Manipur da marangkai na fangliba umorok ase Nagaland na Naga Chili haina maming tholaga GI Tech laukhibagi ningamdaba ama Manipur gi miyamda laidi Hairiba ningamdaba si kokhanabagi damak momana Chatrikta hauba yamna top pa mahau leizaba umorok ase GI Tech launaba mathau taba thabak sing paikhatnaba thaurang taude Hairiba GI Tech asi lauba ngamlagadi Chatrik gi miyamgi senthok lambi da su achauba ahongba ma purakpa ngamlagani Loinana Kulasida Fangliba Tongan Organic Products Sing Asi, Pad Pumduna Manghandana Bakulasida Food Processing Unit Ama Hangbagi Matakda, MIDH Kimakada no Bakaitel Amasu Saragan Haike. Tauramadu the Momagi Tongan official Sing Yauna Maru Oibamio Kayasu Sarugyaki. Loinana Festival Asigi Manung Janna Chahi Sida Moro Kwaidaki Yamna Putok Pamio Ahum Kangatuna Manapiki. Sawathai have a say. You have a good historical background leba. Ako Chatrik village the kak origin leba adumba morok makulana. Adu oita argati. Why not Sizu GI Tech tauba yaro dogi marum laite. So we have already thought of or just initiated all the preparatory work. Kariumba manam dani eroman dani khande kena was khara puthokpa ngamaba documentary proof leirawa. Adu targeti a coach is GI Tech. Sawathai and NOV. Chatrik ki Sawathai and NOV. Festival adu sarugya kiba Ivada NBR VDB Manipur ki project director Nong Thongbam Loya Lakpana Selaingang na Manipur ki Chingi district singda jum cultivation amadi popi thaba thingnaba senfam sing asigi mauch sennaba Ivada gi makhada organic ki pothok puthok na bathaba kaya paikhatli masigi manung channa Chatrik Kholasi da Manipur lainga ki makhada permanent oina mahai marong thaba amadi lau uba yanaba khanaba thaurang ama mathangi crop nangnaba paikhatlagani Tongan baskim singi kana basing beneficiary sing na chapchana fangba ngamlamdaba adu hauzikti mapung fana fanghanba ngamnaba bank account gi khuthangda sel piragani haiki AYJNISSD Regional Center Bhubaneswar Odisha na BJP Manipur Pradesh ki core committee ki members oiriba ex minister Govindas 1000 gi initiative makada free ENT medical camp amaning thokhong bazar da pangthokhrei Lagado riba Taraganito Shuba State Assembly election the Bisnupur Kendra the BJP Gimirep Oina Basem Sariba Kendra Sigi ex MLA Govindas 1000 na Miyam gi apamba aningba pangthokpa asi yam na maru oyamadi makata na thauramasi pangthokhigani loinana laingak na su free da sigumba si paikhat pirabadi hen na fagani haike Konthawzam Gozendra Trust ki support makhada pangthokhiba ngasigi medical camp aduda Kendra asida gyapun mamiyoy chahumrom lemna laying kibagaloinana hearing aids darkar oiba miyoy chama yangkhai da miyoy amamamda lupa lising taraga mga rom taba hearing aids su lemna pikhe Masida yam nungaijari akoigi poverty line da laiba na tathiraba na fajana taba ngamdaba kangbu se asina makoina afford to ngamdaba 16-17,000 taba hearing aid se akoi more than 150 hena ngase akoi distribute tawganeba free of cost da Narendra Modi ji ki sarkar Bharatiya Janata Party ki sarkar sina asigumba outreach tawganaba phangma ngamdaba area sing sida masi akoi hana khar khakta khangba adu hojiti amuk hena pak senna khanganba ngamba amasung prajada masigi direct kanaba piba sida akoi yamna nungaiba adugumba faujai Matang swai shida break amalauza ge break matung da malem amadi India gi lairiba COVID-19 case cap dara madi Manipur amasung malem gi tongan ba ipau sing pudra lakjage impact news po meeting taduna laibiyo K Center Global leader in CAD CAM CAE education comes to Info Engineering amadi architecture gi student amadi professional singda latest module da training piri K Center Initian Sagulban Moirang Lerak Machin
आजादी का अमृत महोत्सव का मरी लेना मिनिस्ट्री ऑफ पावर गवर्नमेंट ऑफ इंडिया की मखादा ब्यूरो ऑफ एनर्जी इफिशिएंसी अमदी NSPC ने सिंधुना नेशनल पेंटिंग कॉम्पिटिशन ऑन एनर्जी कंजर्वेशन 2021 पांथोकलगनी तोंगान तोंगान ग्रुप अनि थोकना क्लास 5 तगी 7 फाउबगिना ग्रुप A अमदी क्लास 8 तगी 10 फाउबगिना ग्रुप B हाइना खाइदोकुना एनर्जी इफिशिएंसी इंडिया अमदी क्लीनर प्लैनेट हाइगा टॉपिक दा पांथोकदबनी लास्ट डेट ऑफ रजिस्ट्रेशन नवंबर 20 रजिस्ट्रेशन अमदी अकुपा मरोल गिदमक www.b-studentsaward.in दगी खंगलबा यागनी Inclusive Manipur, a healthcare that truly cares. 8.09 lakh beneficiaries have been enrolled under Pradhan Mantri Jan Arogya Yojana and Chief Minister Gi Haksel Gitengbang, and 1.1 lakh beneficiaries have received free treatment worth rupees 123 crores. Laibag asigi oina haukiba pung kunmari da coronavirus ke nobu case lising taraga chamnga ni fuga mapan lakhi mioi lising mapan ga chani pan hum fuga ni pan layang badagi fagalaki bagaloina na mioi chamri mar fuga ni pan laiki dei hauzik faubu da laibag asigi oina pun na mioi crore hum la kun traga mapan lising hum futara taret ki mathakta recover tau ki bagaloina na recovery rate cha da mari futara ni pan 10 me ka hum yaurei Ministry of Health and Family Welfare na thadorok pa report ki matung ina laibag asigi oina hauzik faubu da pun ba confirm case crore hum lak ni fuga mga lising yang kai mga hele Laichada sina maram oiraga laikitaba migi masing na punna lak mari lising hum fuga tare chamri hum fuga ni pan sukhrei Hauzik laibaga sige active case lak ama lising taraga chama kuntra ga hum doida hantarakhrei Nakalam romda malem gyoina coronavirus ke apun ba confirm case crore kun ge taruk lak hum lising yang kai mga henkrei Mioi lak yang kai ganito hen bana laikidre laing badagi fagalaki ba migi masing na crore kun ga hum doi lak yang kai hum doi ga lising taraga mathoy henkrei Awang nongpok lamdam da su COVID-19 dagi fagalapagi chang hengalakli Arunachal Pradesh da COVID-19 gyapun ba case lesing yang kai gamanga chani yang kai nipan yaukhrei active case na kuntra gamari laidi Assam gi oina laina asgi apun ba positive case lak taruk kalishing taraga taruk chama kuntra ga taret yaukhrei active case na lising ani ga chani pan kuntra gamanga laidi Meghalaya da coronavirus na sokala bapun mamigi masing lishing marfuga mari chahum hum futara nipan yaukhrei active case na chahum kuntra gamapan laidi Mizoram da laina asigi apun ba positive oiba migi masing lag ama lishing kuntra ga humdoi chamnga hum fuga nitho yaukhrei active case na lising mari ga chahum kuntra ga nipan laidi Nagaland state ke oina laina asigi apun ba case lising kuntra ga nitho ga mari futara nitho yaukhrei active case na chama ni fuga mathoi laidi Sikkim gi oina lishing kuntra ga nitho chama hum futara mapan yaukhrei active case na chama kun ga mga laidi Tripura da apun ba positive case lising marfuga mari chatret hum fuga mathoi yaukhrei active case na mari futara taruk laidi Meghalaya gi hanagi chief minister Mukul Sangma yauna Congress MLA taragani thoi Trinamool Congress yaukhrei said asida Congress MLA taragani pan leibagi manung taragani thoi ngarang TMC yaukibani hauzik state asida TMC na khwaidagi chawba opposition party ama oire Haujik chathariba Hero Indian Super League ISL lising ani kungamathoi kungani thoi the Northeast United amadi Kerala Blasters ani draw chatkrei legacy gi ngarang gawa gi Fatorda Stadium da sanaki ba match adu da Northeast United amadi Kerala Blasters ani na match ki apiba matam da magi timna Panjal channanaba akan ba mong da hotna ke adubo Panjal amata chanaba ngamdana match adu draw chatke Legacy gi ngasi sanagada ma match ta gawa madi Jamshedpur ani na numidang pung taret makai taba matamda gawa gi GMC Athletic Stadium da lamba taunaragani Bhubaneswar da hauzik chathariba FIS Odisha Hockey Men Junior World Cup ta India mai pakrei tournament asigi Odisha gi Kalinga Stadium da ngarang sanaki ba match singda India na Canada bu Panjal taraga humdoi amada maiti ba pikhibani India ki Panjal Singh adu Uttam Singh na match ki taruk suba amadi nifutaret minute Panjal ani Vivek Sagar Prasad na nipan suba minute Panjal ama Sanjay na taraga taret kontra gani thoi amadi yang kai mapan suba minute Panjal ahum Maninder na kunga taret suba minute Panjal ama Sardanan Tiwari na kontra ga mga amasung yang kai humdoi suba minute Panjal ani Arajit Handal na match ki minute nifu yang kai amadi yang kai ga mathoi suba minute Panjal ahum amadi Abhishek Lakra na match ki yang kai ga mga suba minute Panjal ama punna Panjal taraga humdoi punna chankibani Canada gi ama tangai raba Panjal aduna tardif na match ki kuntra suba minute chankibani tournament asida India amadi Poland na hayang numidang pung taret makai taba matamda lamba taunaragani
Aroibada bulletin asigi headlines among miyamda thamjari. India ki senyakta maite me khamna batabag lokhat pahure hai na India lainga ke Minister of State for Finance Pankaj Chaudhary na MP lai sembasana jawbada ai bache thaduna khanghalakre. Security Force da aki akhang pina na bathaurang tawramba lona tingkrabalal holu pripak progi active kadarama yamlaba bomb gi macha kaya galoina na Imphal East District Police na fagatre. Amasung India da hauki papung kunmari da COVID ki positive case testing tara gi mathak dahan galaki miyo lising mapan gi mathak da faglakuna faglakpa ki jangja da mariputara nipan 10 ahum dalaidi. Matang swai sida bulletin na siloisin jare Manipur amasung malam gi tongan ba mafam sing da thokli bai pausing gi damak Impact News po meeting tadner lebyo.